Indian Doctor for Peace and Development asilaga ngasi lemna layengba amasung mahiroisingda larik tambada changba machaksing yenthokpagi thorum ama Wangjing Sorokhaibam Lekai Deleba Children Care Education Foundation da pangthokhrei JR Hospital and Research Institute hata Imphal ka kusam naraga pangthokkiba lemna layengbagi thorum adugi matangda IDPD Manipur chapter ki General Secretary oiriba Dr. 𝗬𝗓𝗓𝗓 manglem hai IDPD asi malemgi sakhang naraba organization amani asigumlaba organization asigi Manipur branch na mamangda su lamdam asigi tongan ba mafam kayada khudamoina pukhaw kaibi koktruk suknu serona sinachingba kaya maso pangthokhrei Wangjing Kodongpopi da hangliba relief camp ta leiba mahairoi kyasu tamliba CCEF da medical camp asi pangthokchabani lemna hidak langthak su pigani loinana mahairoi chamarom da lemna makhoigi larik tambada changba machaksing su pijabani masina khajiktang oirabasu kanaba kharadi fanglagani haibagi thajabadu thamjari haiki Young Doctors for Peace and Development Center Makada, Mapam Kaya Marumda, May Ahumdagi, Ulaiba, Baharian Siga Mari Lena, Relief Camp the Lady Bamusika, Liam the Lion Bahida today. Hananai Koina, Mapam Karada, Habai Soy, Kaibi, Pukau, Shero, Wangutera, Lupamaru, Outru, Aduga, Nasina. Child Care and Educational Foundation Wangjing Sorokhaibam Lekai Loinana Kodongpopi the Ladyba Wangjing Kodongpopi Sports Complex the Ladyba Relief Team the Koi Lem the Lion Bahida Piba to the Bedoribani Aduna Masi Akoi the Togiribasina Yamna Mapumpa the Badi Adugu Mayam the Kunkang Mating Goyana Bai the Nakogi Makai the Gikarim Mating Karatogiban Ngasigi free medical camp aduda sarugyakiba IDPD Manipur chapter ki President Dr. 𝗬𝗓𝗓𝗓 haikibada IDPD asi prithvi ki thakta malemda masak khangnarba organization amani lup asigi Manipur ki chapter na hojik relief camp ta leriba awaba taraba miyamda karigumba kharadang mateng tawjabani makata na state asida tongan ba thabak thorom kya masu makata na pangthokchuna ba hona jari haiki samstanasi Malem Sindhu Masakangaba, Samstanamani, the Manipur chapter na, Manipur Yujik Tuiba, Awana, Kardang Tarbu Mayam City, Namjabamating Kardang Pina Bahonabada, Nasisi, Wang Chokai Kaidleba, Adu CCF, area City Jabani, Loinana, Sigimatunda, Kodongpopi the Ladiba, Mayam Sigi, Kardang, Amating Pang, Namabas Bedovi, Sumaina, Lady Papio Masida, organization Amoinesu, professional Jaboy Koina, humanitarian service. Kadai da kamdong na kitang pibang amdage na hona jabi manungda awana taba mi machine na henba ikoi ladigo organization su kutak da thoku amani na yam hena mapung pana choba health camp sinjabadi paile gide adubu tattana koina ngam kai pakasa tanabu su hona jage CCEF ke chairman Dr. Laishram Jalsiam na IDPD Dr. Singbu Thagaladun Hai School asida mamang chahida ki hauna relief camp ta lairiba inmate mahiroi kyama lemna mahi masing tamhanjaba amadi makhoi gi lyric notebook column asna chingba kaya pibjaduna laklingai charak asida IDPD na school asa lakpiduna asigumlaba awaba taraba mahiroi kyada lemna laying biba amadi lemna hidak kaya ama pibada natana study material kya su yenthok piramba asibu school gi makati gi tawimal khangba uchari haiki School staff, tuang magi digi at mori digi, danjingal krabi may makaisak haba ng mayama, Kodongpopi lampak sta game da lega, says da magi school staff like free da atare koi lori mama isang ba bisa digi nani dress digi te mayam sila free orata, says da